Science and Religion Manipurgi Office Asida, Nasisu Laisam Saroja, Social Worker na Injinal Libire, Sarojana, Nasikana Bidingiba, Matangasi Kai Matang will be Rabino. I see and the Piswaski Maram da Kanan in English, the in hygienic Bisi Ahambada, and the Piswas Hibisi no, Hibisi. Okay. Sumanale, Akogi Mamma de Gichana. Kogi Tazanabi, Hibatare, a Kanaba Wapon Krele, although scientifically had the Masi Sum Dabadi Oiba. Adamasi, I am a Sumbabla, Paksana Sagalaganda, Oidabada, Natabada, a single Praman Pandayabada, Sagana Ganda, Akiba, Nuaitaba, Kaphoba, Tondo Krele, Aduma Todoxing Adu, Kogi, and the Biswas Kimanum Desali, Masi. English hagana blind belief habitare aduga akoi material hagana oidaba natta padaba thajaba haidan smaina hanba yai duga ani shubadana miyamna khanariba andha biswas habase kari kari ni haina khanbage kari ni haina leibage mukhi mota asi yamna sangba wafam amma leire kudam amatang anidang haijabada miyamna अखोगी थबक अमा चटपदा थौदो अमगी ओइगेरा नत्रकाना बमगी ओइगेरा ऑफिस काबगी ओइगेरा परीक्षा थाबगी ओइगेरा नत्रगना अतोप मरम अमा हेता ओइबगी फिरोन नान से चादना युमदगी मा पाथोक सथोकदा आर ममक्तदा सुमजि छिदपा हे थिंगनाबा मद मयाम करी हाइन खनेगेदा दाव यारोय हेदना निमिरदु मागी थबदु मंगोल ओइरोय हेबदी माइ पारोय हाइदना सुमाइना खनबा अमा ले अदुगी सी मतांसिदा आइना सुमाइना मुतंग सिंगदोकजगे वाफम मयाम खनरिबिसि आइना हेक सिंगदोकजबि मता अमसुम खगा सुम थमजगे अहाबदा सुमजिसिबि मतांसि सुमाइना हाइजगे आइखोइना सुम थिंगनरपदा 2 अक्टोबर हाइबतारे गांधी जयंती ने पांथोकप मयाम थिंगनरे अद नहारोन मयामना क्लब सिंगना अदुगा अतै सोशल वर्कर सिंगना लंबी अदु नाननबा वासित वाइरम तौबा लम तु सेंगबा खैगी जगल गदिंग सिंगबा मयाम तौबा थिंगनबदो अदु फाव लै जनरिबनि अदु कनासु मदुदा दाव याय यादि मंगोलोय ओइदे हाबा थिंगनगिदे अदि अतोपा बनामो हॉस्पिटल दा लैरे न खलसि अनाबा मंगी अदु हॉस्पिटल दु स्वीपरना अदु वासित वाइरम मयाम तौदना लैबनि मदु अखोइना हॉस्पिटल दुगी थोकपदा यावबगा युम पांगमु हलकपा मतमदा वासित वाइरम दु थिंगनबदा कोइ दाव याय यादि हेबा थोइदोपा थिंगनदि अदुना मसि यामुना थिगेपा तागदि फेक नतबा कोइ भागना साबनि हेबसे सिम थमदगे मखा ताबदा अतोपा वफम तंगा थजरबदा लंबी चपदा मयामना खनबा बोले सुम लंबी सुम चलिङैदा गाड़ी थौगा चटकेरा होम चटकेरा गाड़ी अचौबो ओइगेरा हौदोंग अमना तुबर हे लंबी समना चखरबा अदु मयामदुना अमु खने ngasi मंगोल ओइरोय दाव यारोय हाइदना अदु मसिमसु अइना अमु समाय थमजनिङि वफमदि हौदोंग हाइबा जीबसि मियोइबगी याम खनबा थबक तौबा हौजिकी मतमददि हुइदगी हौदोंग हेने कानरबा मतमनि मरमदि करिगिनोदा हुइदि अखोइगी येगनबा फटबा मि युमदा चांगपदा ngaktoknanaba khoknaba सिग्नेल पिनबा ओइना अदु मपुदु कनबा नेना हाइबसु याय अदुबो हौदोंसिनबो काइबो कानगेदा अखोइ चखलबा मतमसिदा युमदा टीवी लेबा इलेक्ट्रिक की वायर अदे अदे इलेक्ट्रॉनिक की पोसे मेयाबा असिना तब मेयामसु ले उसी ने सिखतपा मसी आइदसु एक्सपेरिमेंट तौदन मयाम यंगजरे उसी हिदा खाखदा बाबा तौदन सुंगम ngamde हौदोंग लोय कांदा दफै अखोइदि याम कानबा जी बाबनेबो अदुगा अइ इसामक्सु हौदोंसि याम थिंनै सथोक चसिन तौबदा अइनु साम लुन तौई थेंगि थेंनै अदुबु ngasi फावबदा हौदोंना क्रॉस तौगा कांदा लंबिदिदा अइना थबक दु चपदा मंगोल ओइदि हाबसिमा थोइदोंना थेंनगिदे मंगोल ओइदबगिदि तोंगानबा साइन खरा हायरमबसु याय अदुबु मसी हौदोंना दिनते हाबदुम तंगा थमजगे मखा ताबदो अतोपा वफमगा सुम लिजरगे मणिपुरदा अदे अदे दे चनबिदा लंबी सोग लमजाउदा थोकपदा या थिंदना ममांगैददि ब्रशना नथबा या थिंबयाना बुथिलमी हौजिदि ब्रशना बुथिंदना अखोइगी लंबी हेक आइगी चफम मपानदा
ꯐꯖꯅ ꯑꯣꯟꯁꯤꯟꯅꯔꯒ ꯌꯥꯒ ꯊꯤꯟꯕ ꯊꯦꯡꯅꯕꯁꯤꯁꯨ ꯗꯥꯎ ꯌꯥꯗꯦꯅ ꯃꯌꯥꯝ ꯈꯟꯅꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯥꯡꯁꯤ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯕꯦꯡꯒꯣꯂꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨ ꯕꯦꯡꯒꯣꯂꯤꯁꯨ ꯃꯇꯝ ꯈꯔꯁꯨ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯈꯣꯏꯗꯤ ꯌꯥ ꯊꯤꯟꯕꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯪ ꯊꯤꯜꯂꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩ ꯂꯥꯏꯔꯤꯛꯄꯨ ꯄꯥꯏ ꯌꯥ ꯊꯤꯟ ꯈꯕꯔ ꯄꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯔꯦꯗꯤꯑꯣ ꯇꯥꯏ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯅ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯨ ꯐꯥꯎ ꯆꯠꯄꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯅꯈꯤꯗꯦ ꯕꯦꯡꯒꯣꯂꯤꯁꯤꯡꯗꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯛꯇꯅ ꯁꯨꯝ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗ ꯊꯝꯖꯒꯦ ꯑꯗꯨ ꯃꯁꯤ ꯆꯨꯝꯃꯣꯏꯅ ꯈꯟꯖꯩ ꯃꯈꯥꯇꯥꯕꯗ ꯐꯤꯌꯥꯡꯈꯣꯛ ꯂꯤꯠꯂꯒ ꯆꯠꯄ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯐꯅꯦꯛ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯐꯤꯌꯥꯡꯈꯣꯛꯇ ꯌꯥꯜꯂꯒ ꯃꯗꯨ ꯂꯤꯠꯂ ꯆꯠꯄꯁꯨ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯔꯣꯃꯥꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯔꯣꯃꯥꯟꯁꯀꯤ ꯃꯇꯥꯡ ꯈꯟꯅꯕꯗ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅ ꯆꯠꯂꯝꯗꯥꯏ ꯐꯥꯎꯕ ꯁꯣꯛꯅꯕ ꯁꯝꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯅꯨꯄꯥ ꯆꯠꯊꯣꯛꯄ ꯊꯦꯡꯅꯩ ꯑꯗꯨ ꯃꯥꯒꯤ ꯐꯤꯔꯣꯜꯗ ꯁꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯗꯩꯗ ꯐꯤꯌꯥꯡꯈꯣꯛꯇꯅ ꯀꯔꯝꯕ ꯑꯗꯨꯒ ꯁꯨꯝ ꯁꯦꯠꯂꯤꯕꯗꯨꯅ ꯀꯔꯝꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯖꯇ꯭ꯔꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯉꯥꯒꯤ ꯈꯣꯡꯒꯨꯁꯤ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯃꯉꯥꯒꯤ ꯈꯣꯡꯒꯨꯁꯤ ꯍꯦꯛ ꯆꯠꯂꯕ ꯑꯋꯥꯕ ꯉꯥꯛꯇ ꯇꯥꯏꯌꯦꯅ ꯑꯩꯅꯁꯨ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯥꯡꯁꯤ ꯊꯝꯖꯅꯤꯡꯕꯗꯤ ꯃꯁꯤ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯣ ꯑꯌꯥꯝꯕ ꯃꯣꯏ ꯖꯪꯒꯜꯗ ꯆꯠꯄ ꯑꯇꯩ ꯑꯇꯩ ꯆꯠꯄꯗ ꯃꯉꯥꯒꯤ ꯈꯣꯡꯐꯝꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨꯅ ꯑꯋꯥꯕꯗ ꯇꯥꯏꯌꯦꯅ ꯑꯗꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯩꯅꯔꯨꯔꯒꯗꯤ ꯃꯃꯥꯡꯒꯤꯗ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯃꯌꯥꯝ ꯑꯃ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯑꯗꯒꯤ ꯅꯠꯇꯕ ꯂꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯗ ꯈꯣꯡꯒꯨ ꯃꯁꯤꯡ ꯆꯠꯂꯒꯅ ꯈꯣꯡꯒꯨꯗꯨ ꯆꯠꯂꯒꯅ ꯃꯥꯏ ꯄꯥꯛꯏ ꯈꯣꯡꯒꯨ ꯐꯠꯇꯕꯅ ꯁꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕ ꯂꯩꯈꯤꯗꯦ ꯃꯥꯏ ꯍꯩꯁꯤꯡꯕ ꯁ꯭ꯀꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯩꯁꯤꯡꯗ꯭ꯔꯒꯅ ꯃꯥꯏ ꯊꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡꯁꯨ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯍꯥꯏꯕꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯝꯇꯪꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯃꯇꯥꯡꯁꯤꯃꯇꯪꯒ ꯄꯟꯖꯍꯧꯒꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯀꯥꯏꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅ ꯃꯥꯁꯤ ꯍꯤꯡꯆꯥꯕꯤꯅꯤꯅ ꯍꯦꯛ ꯍꯥꯏꯅꯕ ꯑꯃ ꯊꯦꯡꯅꯩ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤ ꯆꯪꯕꯅꯦꯅ ꯑꯗꯨ ꯃꯁꯤꯅ ꯇꯥꯛꯏꯕꯁꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕꯤꯔꯤꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯗꯕ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯌꯥꯏꯅ ꯈꯜꯂꯤꯕ ꯃꯤꯗꯨꯗꯤ ꯃꯁꯥꯗ ꯆꯤꯡꯊꯦꯛꯏꯒ ꯈꯣꯠꯇꯦꯛꯏꯒ ꯑꯗꯒꯤ ꯈꯨ ꯇꯥꯡꯗ ꯅꯥꯏꯒ ꯈꯣꯠꯂꯤꯒ ꯈ꯭ꯋꯥꯡ ꯅꯥꯏꯒ ꯆꯤꯡꯊꯦꯛꯏꯒ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯃꯥꯃꯛꯇꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯕ ꯆꯥꯃꯤꯟꯅꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯤ ꯋꯥꯈꯜꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯁꯤ ꯅꯨꯄꯤꯁꯤꯡꯅ ꯈꯔ ꯍꯦꯟꯅ ꯁꯟꯗꯣꯛꯀꯜꯂꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯃꯈꯣꯏꯗꯒꯤ ꯀꯥ ꯍꯦꯟꯈꯤꯕꯗꯨ ꯖꯦꯂꯁ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯀꯜꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨ ꯍꯟꯊꯅꯕ ꯃꯈꯣꯏꯅ ꯈꯔ ꯐꯩ ꯅꯠꯇ꯭ꯔꯒ ꯃꯒꯨꯟ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯒꯨꯟꯗꯨ ꯍꯟꯊꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯁꯤ ꯁꯟꯗꯣꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯃꯦꯗꯤꯀꯦꯜꯂꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯈ꯭ꯋꯥꯡ ꯅꯥꯕ ꯆꯤꯡꯊꯦꯛꯄ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃ ꯊꯦꯡꯅꯔꯛꯏ ꯑꯉꯥꯡ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯐꯥꯎꯔ ꯆꯠꯈꯤ ꯍꯥꯏ ꯃꯥꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯍꯥꯏ ꯑꯗꯒꯤ ꯑꯉꯥꯡꯁꯤ ꯆꯤꯡꯊꯦꯛꯁꯤ ꯍꯥꯏ ꯑꯗꯨ ꯃꯨꯟꯅ ꯊꯤꯔꯨꯀꯥꯟꯗꯗꯤ ꯑꯉꯥꯡꯁꯤ ꯄꯣꯛꯄꯗ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯌꯨꯝꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯠꯄ ꯊꯥꯡ ꯃꯆꯥ ꯆꯨꯔꯤꯗꯨꯅ ꯂꯦꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯕꯒꯤ ꯃꯑꯣꯡꯁꯨ ꯑꯉꯥꯡꯁꯤ ꯃꯁꯥꯁꯤ ꯆꯤꯡꯊꯦꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯇꯥꯅꯁ ꯆꯪꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤ ꯑꯗꯨꯅ ꯇꯤꯇꯥꯅꯁꯀꯤ ꯁꯨꯝꯕ ꯂꯥꯏꯅꯥꯁꯤ ꯑꯉꯥꯡ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯍꯦꯛ ꯅꯥꯏ ꯑꯗꯨꯅ ꯇꯤꯇꯥꯅꯁꯀꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯍꯤꯗꯥꯛ ꯀꯥꯞꯅꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯆꯤꯡꯊꯦꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯃꯥꯏꯅ ꯇꯤꯇꯥꯅꯁ ꯆꯪꯉ ꯆꯤꯡꯊꯦꯛꯄꯁꯤ ꯑꯃꯠꯇ ꯎꯗꯦ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯃꯇꯥꯡꯁꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯚꯥꯞꯅ ꯁꯥꯕꯅꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯅꯅ ꯈꯟꯕꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯔꯚꯁ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯤꯛ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯣꯇꯣꯅꯣꯃꯤꯛ ꯅꯔꯚꯁ ꯁꯤꯁꯇꯦꯝꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯌꯥꯝ ꯂꯥꯞꯄ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯆꯥꯕ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯤꯟ ꯆꯨꯡꯕ ꯑꯗꯒꯤ ꯁꯤꯅꯦꯃꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯔꯦꯗꯤꯑꯣꯗ ꯇꯥꯕꯗ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯞꯄ ꯂꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯄꯤ ꯇꯥꯕ ꯀꯞꯅꯤꯡꯕ ꯐꯥꯎꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ
masi ururaga isada phawakpa masi automatically mite pitakpa smai tawbusi autonomic nervous system haibiduna to holi ano autonomic nervous system se sigi mai autonomous oiba condition kharle aduna maram rakanda khoi mind si da restless oiba depression ka yam phane legadi khoi hakchang gi muscle sing sida magi influence ma pirei aduna maram rakanda contraction tawrei contraction da maram wai sing chek padona khoi gi muscle se kan kan sing jelle hai tar masi autonomic nervous system adu gi effect ni haina thamjage aduga mo makha ta bada jadu mantra haibe misu mayam na thingna bi mani jadu mantra sida mamangai da khoina ta khowai da tareng lebi to ga da bigi nupi phai hai adu kana gumba mai ba mana ana pamse ba nupi do jadu mantra to ga pha ga loi hai sumba mayam ma ta ba ji mayam ta khre adu yamuna thigalu ba ta ga di jadu mantra du gi wafam khakta na tana nupi singsidi kana gumba mana hai ba yam kan ne ta thajagan ba adu thajaraga hanga ki chama du da chakhiba paisa da ni khangdi man hajin do wafam da ni khangdi chalaga da masagi nupa dun haibe in gidana kauthok khidana masi phabani phatabani kai du khanda hudana eta mayum pan gi bai ai asini akhoina jadu mantra nupi phabi matang sida si matang sida aina mu yan da thamdining badi jadu mantra sim ta sing leiba ta ga di tare lebi kai da sing leiba ta ga di akhoi hindi film da kumi ba masak phaje hari ba hema malini si devi aishwarya rai aduga madhuri dixit ka hai bisi se jadu mantra tawga kawga phaba ngamdabra adigi sina ta maga an example da hajar da board hai bam lei akhoi na thingnai si pradhan gi oigera jila parishad ki oigera MLA gi oigera councilor gi oigera board si he lakwa ma thingnai adu board si da assembly election da di mabagi boda kana na hona da mayam da pena na hona da karor do nifu yankai muk ting su yawi hai adu ya na ting dok sak pudi ma mi ani khakta lemna ba hum khakta lemna ta ka di atopa rival sing jo jadu mantra da tawba hai bin pa da karor ari ni hum bisala ka da karor tarana moi thamai sala ka da ma botu yam nai ka ba ya da bra hai wa pham sima si oi thuk pa ya bra ya da bra si mayam su khalaga yeng bi ro masini khoi jadu mantra sina hekta yaba po nate adu masi oidabada natabada leitabada thajaba poramani habse thamjagi matang asida adoi ta di doctor makha tarpada adoi ta di akhona scientifically masi karini haina khanba yabage ba vigyanik sing na scientist sing na samana hai masi leitab potta thajaba di hai akhoi me basida wakhan khanda bangam ba me basi ato basa da di ka hena di boina khanda bangam de khakadi ngami adu me badadi yamena khanda bangam basida kai lake da mo illusion haibamga delusion haibamgule illusion haibasina lan uhanba khudamaina da singyang khongaga koi marbhumi da chalingai da koi arapada sing sikai da lem da ge na yeng baka da koi gi mami ama singumba mami man ba ma thok ma ma ya mari sikai ga su khang hindi da madu gi potu sing ne na khala koi tan tan ba ariyamana amo akhoi ni chumthang haibam thing ne se chumthang mokong thing na di pesa pai chumthang mokong taw ge ngadi sana rupa lan dunya phangni haiban mamangai da khanara bhaina bam lei adu aita di chumthang mokong se khoi phangba ngam gadra chumthang haibam si mokong si kana sa phangba ngamoi maram di mase imaginary khoi gi lan uhon ba pom ni light ki reflection na thon ba mami amani aduna fix oiga leba pon nate masi illusion makhalam ni haibada laroi dran khanjei adu makha ta bada da komda siran turan na heta ba laita bot amadagi isei ni khangde ni ngang ko ni khangde ni na sai ta ba ngang jungang da ba isei do heta tasan ba ariyo mita hu siran turan u ba asing mana ta bada khudamoi na bada koi me bising si amam badadi ba na pangsa sa kan da ki ba yai tu ko za ba yai adu angang pa mayam urak pa yai ba na sa kan da adu masi illusion hai adu illusion ga pot si da ne khoina masagi lan thajari ba lan uri ba lan khanei ba pham si adu black art sai ba ma lai black art si lan uhan ba smai illusion to ba por ngak tani adu masi scientifically yade ma bi vigyanik sing ra moi mamang da openly to hai ba kana na su adu mu to ba ngam gi da ba poram ani masim tang thamjage adu ga amu aina hajening badi aina hajari ba sing si aina yam hena ka hena khangja hijaru gi wafam na chade adu mathang gi episode su akhoina black
ꯃꯦꯖꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯂꯦꯛ ꯑꯥꯔꯠꯁ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯏꯄꯤꯁꯣꯗ ꯑꯝꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯃꯈꯥ ꯑꯃꯨꯛ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯤꯒꯦ ꯑꯗꯨ ꯀꯥꯒꯤ ꯃꯈꯥꯁꯤꯗꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯖꯥꯗꯨ ꯃꯟꯇ꯭ꯔꯅ ꯍꯥꯏꯔꯦ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯇꯥꯡꯁꯤꯗꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕ ꯑꯣꯏꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅꯤ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯦꯛ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯩ ꯃꯈꯣꯏꯁꯤꯡꯗꯨꯅ ꯃꯤꯁꯤꯡꯁꯤ ꯂꯥꯟꯅ ꯃꯤꯁꯒꯥꯏꯗ ꯇꯧꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯃꯤꯒꯤ ꯃꯣꯡꯐꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯂꯥꯛꯀꯅꯤꯒ ꯍꯥꯏꯕ ꯑꯗꯩ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯀꯧꯈꯠꯂꯀꯥꯟꯗ ꯁꯤ ꯇꯧꯏ ꯑꯗꯒꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯉꯝꯃꯤ ꯀ ꯍꯥꯏꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯀꯅꯥꯅꯁꯨ ꯃꯗꯨ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯣꯄꯟꯂꯤ ꯍꯥꯏꯕꯗ ꯑꯗꯨ ꯃꯅꯨꯡꯗ ꯊꯥꯖꯅꯕꯤꯗ ꯃꯌꯥꯝꯅ ꯁꯨꯝ ꯕ꯭ꯂꯥꯏꯟꯂꯤ ꯁꯨꯝ ꯕꯤꯂꯤꯞꯅꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕꯗ ꯃꯁꯤꯅꯤ ꯑꯩꯅ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯇꯥꯡꯁꯤ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕ ꯈꯜꯍꯟꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯗꯨ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯖꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯃꯅ ꯑꯃ ꯃꯥꯡꯅ ꯇꯥꯛꯅꯕ ꯑꯃꯅ ꯑꯃꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨ ꯃꯥꯡꯍꯟꯅꯕ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥꯁꯤ ꯂꯥꯟꯅ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯁꯨꯝꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯃꯦꯖꯤꯛꯁꯦ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯈꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯗ ꯊꯥꯖꯕꯒꯤ ꯊꯕꯛꯁꯦ ꯌꯥꯔꯤꯒꯩ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯀꯥꯟꯅꯗꯕꯗ ꯑꯣꯏꯗꯕꯗ ꯅꯠꯇꯕꯗ ꯊꯥꯖꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯖꯥꯗꯨ ꯃꯟꯇ꯭ꯔꯁꯤꯗ ꯁꯨꯝ ꯊꯥꯖꯗꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯈꯥ ꯄꯣꯟꯒꯅꯤ ꯃꯤꯅ ꯍꯥꯏꯕꯗ ꯆꯠꯈꯤꯒꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩꯒꯤ ꯏꯃꯨꯡꯗꯨꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯏꯟꯁ ꯑꯦꯟड ꯔꯤꯂꯤꯖꯟ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ